Cyclone Amphan hauzik mahaki khonglei kankhalakibaga loinana akanba nonglei nungsit yauna yamna safu kanna haying West Bengal amadi Bangladesh anigi marakta thomlaba yari hari Amphan hariba cyclone asi kha thangba Bay of Bengal gi maikiromda pung amada kilometer 3 ki khonglei da yoksilagli National Disasters Response Force NDRF ki Director General na haikibada Cyclone Amphan asi hauzikti super cyclone oina onduna akanba safu amada humlakli super cyclone amagi khonglei asi pung amada kilometer 200 yangna chatpangami Hayeng ayuk thunglaraba yari haina apanariba cyclone Amphan asigi section thorang sem saduna lainaba ngasi Prime Minister na chair logna awangba thakimi phamama phangkhre Prime Minister Modi na mari lainaba sing khudingmakta cyclone Amphan lakadaba lambi singda lairiba miyam singbu athubang matamda saphagada mafam singda hongdongnaba amadi changdaba yadraba chana thagnaba pinanaba thorang taunanabagdama pautak pikhre masigi mathakta Prime Minister na hauji National Disaster Response Force na lokhatliba section thorang sing matangda su wa khanaki COVID-19 ga mari lainaba hiram kayada army na awang nopok lamdam singda amadi Jammu amadi Kashmir da lauriba thaudang singbu Minister of State for Development of Northeastern Region donor ki Dr. Jitendra Singh na thagat bufong thokre masigi matakta mahangna Armed Forces Medical Services singbusu malem gi laichet ama oikraba laina asi thengnaba da lauriba thaudang singbusu apenba phongdokki awang nongpuki matangda Armed Forces Medical Services ki Director General Lieutenant General Anup Banerjee Minister gi mafamda hauji tongan mafam singda quarantine Center kaya hangduna thamle haibagi matangda wafam kaya su pautongki Hauzik malemda thengnariba COVID-19 gi laichet asina India da sogan kiba migi masing lakh amaga chahumga kunga nipan yaukhre hauzik phawda sikhiba migi masingna lising ahumga chamaga yankai taruk sukre amadi laichet asidagi fagalakiba migi masingna lising kunthraga mapanga chani kunthra humdo oikhre nakalamromda malengi oina yengba matamda hauzik phawda laina asina sogalaba migi masing lakh 93 lising mariga chamaga humputare sukre masigi manungda laikhidaba migi masingna lakh ahumga lising taraga nipanga Chaungaga kunka taret oikibaga loinana phagalakiba migi masingna lakh 13 lising marfu taret ka samriga yanke mari oikre